भारत हौजिक आत्मनिर्भर भारत कैंपेन कन्ना चथरी हाइरेबा आत्मनिर्भर भारत कैंपेन असिगी मपुंग वेब पांदमदी इसा इरोमदोम लेपचबा हाइबनी हाइरिबा कैंपेन असिगी मखादा तोवान तोवान बा सेक्टर दा अखोइना अखोइगी कोनजगदबा पोथोक्सिंग अखोइना सिनगदा पोथोक्सिंग पुथोकपा मदुगा लोइना हाइबा पोथोक्सिंग अदु मालेंगबी तोवान तोवान बा महमसिंग थादोक्तुना लमदम असिगी सेनमेलन चौखलनबनी ममांग चहीदगी हौदुखिबा कैंपेन अदुदा भारत की प्रधानमंत्री ना सानपोत पुछिंगथारदुना सानपोत हाइबा असिना चही नौरिबा अंगांगसिंगी वाखलोन दा अचौबा इथिल पिबा मखोइगी ज्ञान लौसिंगदा यामना चावना काना पिबा पोलममनि हाइना सिंगथाकी मसिगी मखादा भारत सरकार ना लागलिबा फेब्रुवारी की तांग 19 तगी मार्च की तांग 2 फावबा इंडिया टॉय फेयर 2021 पांगथोकदोरी हारिबा फेयर अमदी हारिबा सेक्टर मसिने पीरिबा खुदोंचाबा अमदी मसिगी तंगाई फदबसिंग अदुगी मतांगदा वारी सानरनाबा हैंडीक्राफ्ट सर्विस सेंटर इम्फाल मिनिस्ट्री ऑफ टेक्सटाइल की असिस्टेंट डायरेक्टर हैंडीक्राफ्ट ओइबिदीबी युमनाम जग्येश्वरी देवी अमदी मिनिस्ट्री ऑफ MSME की मखादा लेरिबा MSME डेवलपमेंट इंस्टीट्यूट ताग्यनपाट की असिस्टेंट डायरेक्टर स्टैटिस्टिक्स थौनाओजम नंदकिशोर सिंह अनि अखोगी स्टूडियो लेंसिनदुना लेरे एक्सपर्ट अनिबो अहानब मुक्तदा तराम ओक्चरी अहानबदा आइना सरदा लाक्सनिंग वाफम असि टॉय मेकिंग इंडस्ट्री असि MSME की मखादा लेबो सेक्टर मनि हाइबा ताजै अखोइ मयामना MSME सि ममिंग यामना तारबसु हाइबा इंस्टीट्यूट मसिगी मिनिस्ट्री सिगी मतांगदा मयामना खंगदबा खोतबा कयामसु लेइ हाइजरिबा अदुना सरदा लाक्निंग वहंगसि MSME हाइबसि करिनो अदुगा मसिना आत्मनिर्भर भारत ता माना लौगदिबा थौदांग मसिना पुखकदरिबा खोंथांगसिंग अदु करि करिनो संतोंना ताकपियो थागचरी सोगलिसिंगनी तरुक्ता MSME एक भारत की पार्लियामेंट ता पास तौखी मदुगी मखा तारकपदा जून की तारीख 19 2007 दगी होना MSME चनबा होरखी अदुगी मखादा भारत की तोंगान तोंगामा जगह MSME डेवलपमेंट इंस्टीट्यूट कया अमल लिंगक्तुना हाना स्मॉल इंडस्ट्री सर्विस इंस्टीट्यूट हाइरंबनी अनोजिति माइक्रो स्मॉल मीडियम एंटरप्राइजेस हाइदना मिनिस्ट्री अमगी मखादा वाक तौबा होख्रे अदुना माइक्रो हाइरा कांदा अखोइना यामदबदा इशाना थबक पिजेबा मतमदा पैसा खरदी थादबा दरकार ओय मरम मदुना मैन्युफैक्चर अमदी सर्विस हाइबा इंडस्ट्री मखल अनि सिदा माइक्रोदा यामद्रबदा लुपा लाख को मंगा अदुगा सर्विस तना लुपा लाख 10 अदुमाय तौदना स्मॉल दना करोड़ मंगा की मखा अमदी सर्विस तना लुपा करोड़ अनि की मखा असमाय तौदना मीडियम दना करोड़ 10 की मखा अमदी सर्विस तना 5 करोड़ की मनुंग चन्ना सुमाइना लेगदबनी हाइबा चना कालोन सेमकपदुना ngasidi maming leiba manipur unit mayam ama leire ngalingai matamda entrepreneur memorandum 1 amadi entrepreneur memorandum 2 haidana chana kanglon ani leirami amadi DIC singi through the registration chanarami hard copy da tawrami adubu haukiba September gi 2015 gi 18 September dagi di hairiba chana kalon asida udok Aadhaar registration haina website ta portal amada www.udyogaadhaar.gov.in haiba website sida changaga khoi ishagi proprietorship na oiragana pan card na chingba account number na chingba email ID adagi maru oiba account number ga related tawrukna bagi damakta ikhoina masadu da Aadhaar card na chingba mayam ama yawi aduga masaista ikhoin isana paisa kya puthokani amadi turnover na kayano haibana chingba mayam ama hapaga registration taunarami adubu masigi chana kanglon se haukiba June 2020 की 30 दा एखोय उद्योग आधार रजिस्ट्रेशन से वेबसाइट से पोर्टल से क्लोज तौरगा उद्यम रजिस्ट्रेशन है ना जुलाई तारीख अमदगी हौख्रे मसिदना www.udyamregistration.gov.in हाइदना वेबसाइट पोर्टल सिदा चंगनी मसिदा GST गुड एंड सर्विस टैक्स गवर्नमेंट ई-मार्केटिंग ना चिंगबा मयाम अमा यौसलए असेंगबा यूनिट अमा ओइरदी मसाना पोट योनबा अमदी तौरिबा थबक कांगलोन चिंगनो नियम चुमना चंगसिनदबनी अदन मसिदादी एखोय यूनिट की पान कार्ड फौ तानबगी दका ओइरे अदेगी करेंट अकाउंट हांगबना चिंगबा चंगसिले अदे MSME डाटा बैंक www.msmedatabank.gov.in हाइबा वेबसाइट सिदा चंगसिले हेबा अरंगलिंगैददी एखोय उद्योग आधार दा मणिपुर नोट स्टा 35,000 की मथकदा रजिस्ट्रेशन तौरतना मणिपुर हाईएस्ट रजिस्ट्रेशन तौदना मणिपुर सी रजिस्ट्रेशन तब यूनिट यामना लई हाइना खी मरमदर मणिपुर सी इशाना इसाबु थबक पीजबा आत्मनिर्भर भारत अभियान हाइबा इशाना इरोमदम हिंगबा हाइबा यूनियन मिनिस्ट्री की चना कांगलोंदा
adunani corona gi lalakta finance minister na matamduda all india gi oina MSME sector da lupa 20 lakh crore gi package ma announce tawdana manipur su honorable CM na khoi matamduda 41 unit ta khoi angam ba matamdu gi lead bank gi through da loan gi khuthang da lupa khara khoi loina pi khi matang pi na hojik ma ong amada khoi atma nibhar si changchel lai an masuma mayam si da toy making haina hairak pasi su registration tawgani ana masida manipur da toy making registration tawba mayam ama lai khoi gi di sengba unit ama khangge harabodi hojikti udham registration tawbi gadabani haina thamjage sir adu ngasai ki sarna khoi gi MSME gi matang da amadi masigi marketing registration gi matang da marik chumba wafum thambikre lakchani ba wahanga mala sir khoi gi MSME gi makha da ne atopa tongan ba sector kam mung leibno aduga sector singdugi khudong chaba kari lebno habdo samlapna haibiwa tasengba gi khoi MSME sector da khoi gi website ma laijai haiba portal du da khoi changaga scheme mayam ubigani www.dcmsme.gov in haiba sida scheme mayam ama lairi scheme singdugi manungda dum yauri bani khoi gi chana kanglon mayam ama samna harda huji chana riba stand up startup planning department ministry of commerce industry ga sagona na chatli masi chu luptam matam gi atma nibhar gi charuk ama oina masida su loan gi senthang piri existing unit singda resina taba registration tawda saruk yarba singduna mudra loan na chingba mayam ama piri bank gi through da aduna zero effect zero defect adagi magi product singduna maong taba product oidi intellectual property right adagi industry design na chingba atopa ma rom da ekhoi food ki oiragana food safety ek matuna fasai registration lairi aduna nainaba tarabadi ekhoi gi scheme sing ase mathang sum naina matam MSME ek ki matung inadi ekhoi www.dcmsme.gov in the changbi raga unit tawjariba singi bauda ekhoi sputi cluster scheme of fund for regeneration of traditional industry ka haiba cluster sembagi wari lei adagi industry tawjariba singsida ekhoina workshop pibagi ministry MSME ministry of donor amdi state government gi director of trade commerce industry pullaga infrastructure development makhada industrial set semdana takel industrial state leire bisempura teraurak leire masidi unit kun gi mathakta loi leiba ngatani adagi kakching da kurau pokpi industrial state mai dawdana ekhoi ukhulda karida kasom khulenda Imphal ista ekhoi tonganba ekhoi gi industrial set semnabagi lam onmana chingma mayam leire tasengma gi di MSME haibase hojikti unemployed youth ki damakta ya maru oiba ama oire haina thamjage sir yam nungai jere sir na MSME gi matang da amadi masina atma nirbhar bharat ki makha da kari karamba thodang lori habidu gi matang da marik chumba wafum thambire mathang gi wangasi madam Yumnam Jagyashori da lakchege madam handak India Toy Fair 2021 pangtholi basigi nunggi wafum si kari oidoino aduga aikhoi gi sana pot toy habasi aikhoi gi lamdam sida karamba film da leidi masi kadai fawba aikhoi gi punsida sagunani habidu madam na haibiu Manipur asi khudhaiba kayana mangchat takliba adugumba lamdam amani haiba dolls and toys haiba craft asisu Manipur yamna achoba phida ama kaliba adumba craft ni haijaningi haiba craft asida National Award hariba Bharat ki yamna maming leiraba khwaidigi awangba thaki mana phangaba adugumba awardee leigraba adugumba lamdamni matung tarakpada State Award haina Directorate of Textiles and Handloom na chahi khudingi piriba adungba award ta doll and toys ki achoba phida kankraba awardee kayama su lamdam asida leiri aduna doll and toys haiba sida aihakna achoba phida ama Manipurna kalli haibasi mathamjaningi mathang tarakpada Indian Toy Fair 2021 hariba 27 February dagi 2nd March fau pangthoka dawri sida Prime Minister gi Atma Nirbhar Bharat hariba sigumba theme sida yamna mari lainana akhogi Development Commissioner Handicrafts na 13 cluster khangat pirakpada laibak phabadagi Bishnupur district ki manung oriba Kaibul Sagramda adumba toy cluster ma khangat pire hariba cluster asida ahan boina akhogi Development Commissioner Handicrafts ki funding makhada Export Promotion Council for Handicrafts na khusamna duna 30 artisans ki training pikre masi design and technical development workshop haiba madudagi khara henna haithoi singdoiba artisan akhoina 15 khangat chai haiba 15 asina toy fair sida exhibitor oina magi stall tranga kangani haiba sam mokhoina sajaba pothok display taunabagi tanjama phangani achumna tungdasu Development Commissioner Handicrafts ki khuthangdagi
tungda mayam ama chawkhat pa yaba prospects leiba cluster ama semgat kani na khanjai akhoi khatana sungam gadaba nate ai hakna panjaning badi state ki maikai dagi su akhoi gi mari leina ba official mari leina ba office puna mangna sigi lam sida toy bu khitang mang chawkhan ba india gi mayam gi lamjel sta yawba ngamna ba adungba tengbang khara su adagi magi support financial benefit obayai financial help obay khitang phanghaningi yam nuai jare madam lakchaning ba to pa fa mana handak pangthok dori ba India Toy Fair 2021 sida akhoi gi mapum moina hariba February gi tang kun ka tarit gi March ki ani faw pangthok gadreba event asida kari karam program lagi daribno hariba sida akhoi gi not only ngasai gi display to bunatna atopa akhoi gi interaction program gum lebra natraga masida kari atopa thoram parenga di yawgadable Indian Toy Fair sida moina product to display tawbadana tana mogi maramda khoina artisan hauju magdi moi settle tawdri akhoi gi cluster dagi artisan at least 3 to 5 khangat kani hai aduga interaction tawbagi demonstration natrasu makhoi sariba maung du da kitang history libi bagi adugumba program su hapkani hai plus makhoi gi product display to je virtual oibani na photography khoi loisin kre aduga magi introductory oiba khoi video clipping su khar laukre masi nip thaina National Institute of Fashion Technology mogi students singa khusam naraga virtual oina torkadam na akhoi 3D da phajana uba yana bai mongda yamna digitalize tawba high photography yam clarity leiba adugumba makhal gi display tawbai khudong chaba phangani haina thamjage hojik madam na haibiri ba toy industries da akhoi na ta bada ngasai gi mapan dagi import torili ba sana poching asida akhoi gi haksang da sokningai ba quality control tongdaba mahuksa la embega chuna daba polam kya na sarakpra akhoi angang jingda gi haksang da kai da health hazard kumba yam thokpa kya amaz le habigi paw su tai aduna akhoi na ngasai gi department na lokhal liba toy cluster natraga toy industry development jida akhoi na seasonary ba polam sing asi masi karam polam oiduna masi akhoi gi haksang da akhoi bada kai da polam sing na wagi doribra masi hojiti yamna current oiba akhoji environment sigam related oiba eco friendly oiba poti koina season view haina su instruction thamjai plus traditional oiba hanagi makhal gi mong du kaida aina lamji da khardang thengna jarubada mokhoina season ba raw materials mainly natural oiba mong da season mai mud kumba straw gumba aduna tana atopa season bada su magi wood da oiro dagi any paper meshi da oiro khoi instruction pizabada eco friendly oiba mong da ade angang da chu harmful oida mong da aduga magi chemicals ki da high tar expert oiba madugi field dagi mi yauraga magi product large scale puthop matamda mai export tawu matamda khoi gi branding tawu matamda khoi manipur gi ju soktana ba khoi gi expert sing yauraga khoi gi adumba seminar oiba adumba workshop interaction program ama khara thamjage na judum khanjai plus khoi gi ministry gi level dagi ju madu achoba guidelines ama bibirakani habagi thajaba su leijai madam aroi ba wahang oina laksagdori basi nasai gi madam na takpi gre khoi gi manipur gi oina bisnupur district ta toy cluster ama khoi gi bharat sarkar na identify tawraga thaba pakhat pa hogre na han haibire hairiba toy cluster asida khoi kadi karamba makhangi karamba program lokholaga haiba toy industry asi state sakhon aba honar ko dabna haibidi ngasai gi toy cluster ama identify taw matungda masida makhata na pakhal ka thabusing je kadi no do tabiri ba punimang na khangna bakra haibi yadra masi yamna nauriba program ama oibani na ahamba step ki oina di development commissioner handicrafts ki senthang makhada design and technical development workshop sidang pi dangairi adubu makha tarakpada aina ai pukning da adigi akoi lamdam asigi akoi state corporation na oibayai anybody who are willing to help ko amakoina dum magi cluster development program da include torga akoi DC handicraft ki through da magi project mayam ma akoi website ta hangdok piriba adugumba du eligible oibani na moine apply torga adum lowbayai plus makoi khatana tana moisna base oiraga any corner of Manipur work to biriba singna makhoi ju dum development asigi magi maikai da moiju khongthang asa chenminaba dum yai madugi damakta office of development commissioner handicrafts ki makhada handicraft service center Imphal da leijariba official puna magna mateng pangjagani haina thamjage yam nuai jare ngasi akashbani Imphal gi e pau kanguna bharat ki ahan ba toy fair 2021 amadi MSME na atmanirbhar bharat ki makhada lauri ba thodangi matangda MSME development institute Takyelpat ki assistant director statistics Thounaojam Nandakishor amasung handicrafts service center Imphal gi assistant director handicraft Yumnam Jagyashori divi anina maman yamlama matam kaithopiduna khoi studio da laktuna thoramasi mapum phan binamta expert ani bu thagat ba phongduk chari thagat